War on drugs ki khongjang hena khumang chausal hanaba Anouba legislation dama sembagi Tangaiphade leire haina lakadoriba General Assembly mikhalda uripok esigi mirep hoinaba thaurang tawriba Laishram Brijkishowre na phongdorakle Nagamapal paungdam lekai da leiba Laishram Brijkishowre gi mayumda pangthokpa PMJAY card amade Ava registration card yenthokpa amade Aadhaar correction tawbugi thauram amada wafam asi mahakna phongdokhibane mahakna makhatana hai Golden Triangle haina khangnariba Thailand, Laos amadi Myanmar gi mafam asigi oina drug kamari leinaba case ta no compromise policy semlaga sibagi chairak na mang thaduna chana kanglon kaya semduna thamle adubu leibak asigi oina di NDPS Act yauriba chairak khara asik natana ahakpa chairak yaudabana miyamda awaba piba oina thokatle war on drugs ki khongjang asi miyam sinthungna khangminabagi Tangaiphade leibana paktakna na awareness piba amadi pauchi singda lujingba kayana masa masagi oiba wafam kaya phongdokna raklabasu khongjang asina miyamda awaba kaya amadi adumak piduna leire maramaduna state asigi oina lakadoriba assembly gi nongju mifamda drug kamari leinaba achoba case singda sibagi chairak na mang thaduna ahakpa chairak singpi naba legislation ama semlaga international war on drugs ki campaign hapchinabagi Tangaiphade leire amaromda miramna Wanaraba matamasa dangaklo oigadoriba lengakna miyamda piba public distribution matik chana phanghanba haibasi yamna maru oi health card amadi cheng yenba ani asida ACSC sothaduna leire urban area singda public distribution ki chang watliba se chief minister yumnam khemchana ahenba miting changbiyo haina so mahakna makhatana phongdokhi death penalty sina mamangda tharaga akogi drug season naiba drug yoli myamsida akogi legislation lay adubo laibak thibadi akogi India gi hujik NDPS Act da yauriba akogi punishment singse sidi khitang lenient oimali kagino deri sina soi se akoi yam hena soi Manipur da hujik example ni sahi ahum lan tawri se example ni aduna akogi Manipur gi monsoon season lakpada assembly da ai gi on request da or as a concerned citizen amoina Manipur da su yam concrete oiba legislation naman loroga compromise tawdaba mongda akoi death penalty na mamangda tharaga legislation naman lobiyo habise ai media gi through the international war on drugs ki campaign du da ai am khitang hapsan biyo habisima ai haijaraga sai tension jagi